Security Force na mafam kayada Chathakiba search operation da tongan ba KCP PWG ki mioi ahum amadi RSS ki office amang-ata thokhanbada chennabani haiba mioi ani faba ngamle ngarang security force na Khongjong police station ki manung chana leiba thokhanbada field manaktagi KCP PWG ki mioi ani faba ngamle faraba mioi adu Narengbom Govind Singh Chahi Kuntra Nipan Laifam Wangjing Lamding Awang Lekai Degini Mahak Micham Miam Amadi Mipa Mipun Daubada Chenaba Mioi Ni Hari Numit Asimaktada Security Force na Manipur Mercyland Laiba Baragi Yum Amadagi KCP PWG ki Mioi ani Fabangamle Hari Faraba Mioi Singh Adudi Asaibam Gopen Singh Chahi Nifu Hundoi Laifam Andro Makha Lekai Amadi Laishram Sanamachar Leima Chahi Nifu Manga Laifam Sinamaning Lekai Degini Amaromda Haukiba Chahi Inglising Aniga Kunmadi Gi da Sagolmang Police Station Gi Manung Chana Leiba Harau Roda Leiba RSS Office amang-ata thokhanbada chennabani haiba mioi ani fabangamlei faraba mioi adu Haubizam Kumarjit Chahinifu Manga Amadi Haubizam Mangangsa Singh Elias Naubi Chahinifu Mathoini Makhoi Animal Yumnam Kunau Awang Lekai Degini Hairi